नुमिदावायरम फोंखिबा तोंगान तोंगानबा मणिपुरी सिफोंसिंग अमसुम थोखिबा थौदो वाथोकसिंगदगी मरुओइबि इ पाउसिंग म्यामदा थमजरी हनबदा कंगला पाउदगी लखुसरगा खुलंगाकपसिंग मौसागी पुनसिदा लांगनबा जनरल एमनेस्टी लाथोकदबनी खुलंगाकपसिंगी ममासिंग खुलंगाकपसिंग मौसागी पुनसिदा लांगनबा जनरल्स एमनेस्टी लाथोकदबनी वाफम असी थबक तो ओंथोक्त्रिबा फावबदी मखोइसिंग अमता फाबा पुनबा यारोय हैना खुलंगाकपसिंगी ममासिंगना फोंदोरखली हिरम असिगी मतांग ngasi मणिपुर प्रेस कप की थंजिंग होल द पांगथोकपा पावगी मिफम अमदा खुलंगाक्लिबसिंगी ममासिंगना फोंदोरकपदा कोकी खुलाई पाइबसिंगना सथरखिबा लाल असिदा मणिपुर कनबगिदमक खुलंगाकपसिंग थोलखिबसिंग मखोइसिंग असि अमता फाबा पुनबा यारोय हैना मियामना लाउनरिंगी सेरसिदा हौखिबा तांग 19 गी नुमिदांग मणिपुर प्रेसिडेंट रूल थमजलखि प्रेसिडेंट रूल हेक थमजलखिबगा इकान कानदन हाइरोकता खुलंगाकपसिंग फाबा पुनबा होरखि ओइरक्लिबा फिबम असिदा मणिपुर कनबगिदमक थोलखिबा खुलंगाकपसिंग मौसागी पुनसिदा लांगनबा जनरल एमनेस्टी लाथोकदबनी मदु नत्रिबा फावगदी खुलंगाकपसिंग अमता फाबा पुनबा यारोय मियामना सिनखिबा डेमोक्रेटिक राइट अदुना स्टेट असिदा मियामगी लेंगा अमा लिंगबा ngamdaba हाइबसि इकाइनिंगाइनि मणिपुरगी ओइरिबा फिबम असिदा लेजिस्लेचरसिंग अथुबदा वखल तादुना मियामगी लेंगा अमा लिंगनबा अमदि हौजिक थमलिबा पीआरसी अथुबदा लाउथोखिनबा होनबियु डेमोक्रेसी की वानथोक लेतब मणिपुर ओहनब पामदी हैना खुलंगाकपसिंगी ममासिंगी मेकैदिगी फोंदोरखि मखा चथरकपोइना ngasi panam pausidigi maruoiba paukrana state ki thakta luingaini pangthokre traditional boundary sumthoktana border fencing tawbi yaroi awangmu nyumai traditional boundary sumthoktana border fencing tawbi yaroi border fencing ki meyukta naga legislature singna lepli hain awangmu nyumai na phongthokre wapham asi united naga council ki miyang makhada luingaini 2025 state levels organizing committee ne sinduna senapati headquarter gi kato maida pangtokhiba luingaini 2025 ki thoramna phongtokhibani celebrating naga cultural fusion haiba theme na pangtokhiba thoram aduda saruk yarodun hanige minister awangbu nyumain hai manipur da loiriba naga legislature singna naga gi solution purakna ba ma toina lepli border fencing ki matang na su traditional boundary sumthoktana border fencing tawbi yaro habisi naga legislature singi phiremni haujik lairiba artificial boundary sigi matungina border fencing tawbi yaroi habisi naga legislature singi phiremni india amadi myanmar na maning makha tamdringai digi naga miyam na maning tamna leijaramba lambu british na mayai tubat khaidok yenthokibani thawong sigi meyokta naga miyam na ngasi phawbo leptuna lakpi maram aduna Myanmar gi ngamkhai manungda oirabas border fencing khaduna naga isali nausing tokhaina tahanbi yaroi naga miyam gi sentiment ikai khumnagani miyam gi apambada naga legislature sing setkanai ki mangna hai aikhoi gi tungda amang balakadaba singsu aikoina khannabi yaroi aikhoi bu mangna basilakliba sing aikoi punsinduna ama toina thengna basangi loinana naga miyam na asobu thaudang lawduna lamdam asida ingta purakna bu hona basangi अतई फुरुप सिंगना लाना खलमनबसु आइखोइना असुंब लम्बीदे चत्तुना सेमदोकप संगी माना मखतना हाय नगा हाइबा कांगलुप असि काथोकपा अमन अमबु इकाय खुमनबा पुनसिनबगी वखलो लैबा अमदि थाक्सी खक्सी लैबा कांगलुपनि मसिगिदमक नगागी लुसिंगबा अमा ओइना साफथोकपा फावी नगा इपाइ पुसिंगना खलमबा वखलोन अमदि आइखोइना पामजरंबा लम्बी दुदा ngasiगी हौरकलिबा नगा मियामना चत्पा मथौ थाइ नगागी सोल्यूशन पुरकनबा इंडिया लेंगा को वरि सनारी चाउख्रब इंडिया लेंगाना नगा मियामबु इकाय खुमनदुना सिसफेयर तौदुना वरि सनारिबा सि आइखोगी इपाइ पुसिंगी खोनजमनि अदुबो हौजि हौरकलिबा नगा मियामदि मतम अमगी नगा इपाइ पुसिंगी वखलोन दुगा यामना खेनरे लाइरिक लैसु हाइबा क्या थुलकलिबसि मसागी ओइजबा मनमबु इकाय खुमनबु वाटपकी ममी क्या तरकली मसिना मरम ओइरगा नगा मियाम नोंमनोमगी सैथेंग फंगबु हेलकली नगा मसल की मरक्ता लमगी खतनबा नत्रगना करिगुंबा अमगी मुक्नबा थोकपा असिमक लेबक्थिबनि असिगुंबा अपिकपु वखलोनसि थादोकमिनदुना नगा मियाम सखोटमिननबु होनमिनसि अमगी अरानबा अमना ngaknaduna punna hingminanaba sangi nagaगी लुसिंगबसिंगनसु नगा इपाइपु सिंगदुगी विजन अदुगी तुंगिन बसंगैखि नगा पीपल्स ऑर्गेनाइजेशन ना होस्ट ओइदुना पांगथोकिबा थौरम अदुदा माउ केंद्रगी एमएलए एल दिखो अमदि यूएनसी अनसम APO na singba nagalub singi lusingba kya su sarbyakhi amaromdana MLA khudimak CM oibi yadabana kathopasangi susinro Naga Peace and Solidarity Committee langol na sinna luingai ni 2025 naga
ꯁꯤꯠ ꯁꯣꯋꯤꯡ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯧꯔꯝ ꯉꯁꯤ ꯂꯪꯒꯣꯜꯗ ꯂꯩꯕ ꯃꯥꯎ ꯄꯥꯎꯃꯥꯏ ꯕꯥꯞꯇꯥꯏꯁꯔꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯐꯣꯔꯃꯔ ꯀꯦꯕ ꯑꯦꯟ ꯄꯤ ꯗꯤ ꯃꯤꯅꯤꯁꯇꯔ ꯂꯩꯁꯪꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣ IGP Ops Dr. I.K. Muiba amadi Nagagi tuan tuan furupsinggi lusingba mitunglensin oina saruk yaki thauram adu maring furuki miyuisingna mairas maibasingduna asingba mai hauduna haudoki loinana tuan naga furupsinggi jagoi isaisingsu khudol tamki thauram aduga mari lenin athoiba mitunglengi warol piroduna former minister laisangthem susindrona pongdokibada miyoibana hingbada sanaba sinchak leitaba yadi masi leinaba honabada mahi marong thaba si yamna maruoi asiguma kumai asina mahi marong singi maruoi ba adu mayak singna takli aki magna hai aikhoi lamina da yaroi arapa khul singda pochai thari bisingi yengduna transport charge asisu hanthana bu hona ba mathoktai thokli birang sina maram oiduna relief camp da laidi bisinga sigi tampak ta leibida thabak sufam leitabigi awaba me unari adumapu lebak thiba thawdo osina aikhoi khudima hiram kya da huaminari Bible da yauriba mayam asi pabiraba amadi inbirabadi hauzik thokliba irang asi thoklamroi Bible asida tawrodaba khudimak yauri tawroidaba mayam adu tawrakpana aikhoi khudimak waribani mamang da leramba lenga asina drakki mayok da thabak tokhi mapalam digi sangsilak illegals immigrant mayam khandokna hodakhi asiguma kaya ama thinglubana irang asigi marama masu oiribani mangna makha taraduna aikoina leiriba pokliba wapham khuladuda investment tawbiba mathoktai miyoi ayamba shell khara pairakpaga mapalamda invest tawnawa hana khali adu hausikti yarakthri mapalamda invest tawruba kaya mamangduna leiri madugi mahuta laiminari khul atugi family amada oirabasu isana phanglakpa shell adudagi mateng pangbiyu asigumba amaga mateng pangnarabadi awabasi hantagani puna hingminabada nungaigani thoklibi irang asi manipura hana thengnabani dubu manipur khakta natana mapalam singna masigi saitheng lakhani singda lairibi isalinaw singna lairibi khul singa du ngak senma mathoktai tungda lakadoriba mirol gi damakta hausik lairiba aikoina thengnariba awaba singa si koknaba aikoi puno hotna mina sen sphongdoki thauramnu saruk yaruraga tholakpada paumishing hangbu wangamagi pakhum piraduna susindrona hai Former Chief Minister Nongthomam Biren pham thadokpagi serol da mahakna tawramba madi makhatana tahoningba thabak kyam iduna hapkibaduma thaganingai ni mahakna pham thadokkiba si miyam gi khanduna maru oiba maram kya ama lerangani lenga asi amu hanjilakta bhai bisi leader sing lorakbo wore amna oigadabana hauju phawba khangmangamdri adumapu MLA khudimak Chief Minister oiba yadabana kathokpa yamna mathoktai English ngani ga tara katare te isada minister pirakpa matamna lenga amadi manipur gi khanduna kathoki asigumba kathokpa ngambagi spirit adu yamna mathoktai madumakna su English ngani ga kungani to na minister amuk phangkibani MLA ama oirakpa hai bisu CM oiba yabagi qualify oirabana ki thokliba thawdo si Chief Minister munnabagi ni haina puthokliba si tasingna noaiti lenga ki ahongba lakliba sigi atopa maruoiba maram leramgani khali loinana Chief Minister pham thadokliba si su maram kya ama leramgani thadok haina hekta thadokpo oiram khali miyamna di Chief Minister munnaba mayam aduna pham thadokwanbani haina su khanma mali dubu maki oinadi khandeki mangna hai manipur thoklibi irang asi mahakna maram oiduna thokanbani haina miyamna khalabadi irang leitana ba pham thadokke khanduna thadokpo oiramasu yai natraga pham thadolaga irang asi nem tharagani khanbigi thadokkibo oiramasu yai aduma pu Chief Minister munnabagi lenga kaibani haina khanari basidi yamna leuthibani sahi anirom phajilaglaba irang asida MLA Minister kayan asuki mati awaba mayoknatuna worrishin puraknaba honari adubu irang asi khara nemthabaga irang haunaba sinba kangbu su leitabanati tangdu leitaba khara leirakle habadi kana pau phaunabano khangdi adubu nongmai kapa bom thadarakpa hekta haurakpa su yaudabanati thokliba asi miyoi khara pre plan tawbani haina lawi hairaduna former Chief Minister Biren pamlabasu tangdu leitaba lamdamaduni magna maram oiduna tangdu leitaba lehendre khalabadi pham thadokki khanduna thadokpani haina khalleki amaramda thauramadu saruk yakiba IGP Ops Dr. I.K. Muiba na phongdorakpada ngasigi lui ngaini numit asina lakpada furuk khudimaki miyam punbagi tanja ama phangbasi yamna nungai Manipura yam salaba festival amani habiye ngasigi thauramasi hek pangthokraba matungda mathangi numitegi laukumba yare madi singda oiragana khulgi ningthau yaudaba yati ningthauna ihan hana phau hungadabani phau hun khraba matungda atopa miyoi sing kumba yaragane ki mana makha taraduna
matamsina honglakpagi matung ina mamangai da phau linglaba matung loklaga aikhogi lantum tansinduna hingnabagi lambi adumak ohelami adubo haujikti ahongba kya ama lakpaduna tana sitmilondas ahongba kya ama lakte phau thaba mana masing thajin bai bisi yamna maru ohe adubo education gi lamdasu maru hunba yamna darkar ohe habisi kaudu phai tuan bi skill singsu haijinba mathau tai haikibaga loinana hard working culture su mai onsin jihanasu apel tokhe Makasa Tarakwina Paunicol Pausi Edicate Pawm, Indo Myanmar border, Thangnarib illegals, migration issue, Simatam Sangna Tao in a Lairubadi Tokpani, non Thoma Biren. Indo Myanmar border, Thangnarib illegals, migration issue, Simatam Sangna Tao in a Lairubadi King Asilam Damasida, Thangnarib Kudong Sada Basingas Tolakpani Haina, Hanagis Minister Nontama Biren upon the Rakip. Wapamasi Hanagis Minister Nontama Biren, social media, Tagalakpa Hanagis Minister Giposa Madafondoraki. Post adu makha taradun hai Indo-Pakistan amadi Indo-Bangladesh border lokaliba section thorang adu gumna mamangna pan ki belengak sing ngalingai digi khongthang pakhalam labadi ngasilamda masida thengnari bu khudong sa da basing si thengnaram loi asuk sawba madi maroi bi issue sing si karigi damak yengshindana thamli bano amadi masina maram oiraga India na ngasi thengnari basing si gi texa kanana pugodori bano habisi asabu hang am oide hanasu mahaki post adu makha tana phongdorakli Lushilak point at Tentaku Pauna, BJP gi Manungda Warounaba khara lairamba yabigi singna bastauna lairi. Hausi Oriba Manipur gi Pipham Masida Manipur Pradesh ki President S. Hada Devina BJP gi Northeast Insar Summit Patraga Unanaba Honabad Unaba Pankidraba Matunga se Minister Amadi MLA kharaga loinan unakre hari. Adubo BJP Manipur Pradesh ki official singe mekedi gi House Lamda Masida Oriba Rasanti gi Sarana Basigi Matangda Summit Patraga Unanaba Honabad House Pawi Oina Minister Amadi MLA kharadi Unanaba gi Matam Pidabana Tawong Shibu Center gi Lusing Basingda Warounaba khara lairamba yabigi singna basauna Hansu Paus the Makatana Fondoraki Duga Hausiku in the Miam Paus Matanga Solution Zeragame so Miam Puna and a wab that Namina Senna Senel Sigimake Sumangi from the Makatana Tamzari.